Uripo Kangsup Road Mega Diesel Auto Association Ukramda ki Tarampalak Subampo kummon numit nga si Imphal West ki Kadangban Part 2 Community Hall da pangthokhare. Charambatu da Lain Kabi Kadangban Gram Panchayat ki Hangi Pradhan Ilangbam Prem Kumar Kadangban Member Part 2 Khuraizam Siam amadi Uripo Kangsup Road Mega Diesel Auto Association Ukramda President ke Hais Bogeshona Tuba Bitumin Sing Odina Sarukya ke amadi Association asigi member Oiramba Lai Khidraba Singi photo da Lai Shukatuna Ikai Kumnaba Utkibagaluna Minute ani Leptuna Awaba Fungtoki Amadi Association asigi member Singi Marakta Best Driver of the Year gi Makok Matang Takraba Singda Manama Tum Sing Piduna Puling Tawat ke Ukramda Secretary Salaingam Laistramda Fungtoki Bada Association Asina Matam Khara Thabak Thoram Lepturabasu Amuk Hanam Yang Damak Seba Tauraga Ngasi Fawba Lakle Tongan Tongaba Mafam Singdagi Lakiba member Singna Angam Angamba Senpam Sing Khaganaduna Matam Matamgi Lakpa Thabak Thoram Singda Sizinaduna Saukhatna Bakhwanari Amadi Sigi Kuntarukta Association asigi Mapok kummon Bailina passenger singda gari atoman amata laudana service taukiba asida punna lupa lak amaga lising nifu mangarom miyangi damak kathoki adubu hauze association asigi gari thafam parking mafam chaba leitaba asida aduki matik awaba kaya driver singda khudong chadaba mayoknari masida mailena balenga ke thawai puriba singna mafam masibu pukning singsilakli Mapung Paba Yamna Pajaba Dugumba Association ki Trama Pansuba Foundation DMdu Uhenjagi Haiduna Ikona Nasiba Honazari Information akwai thanagi ba Awanu ID akwai diversing di diver habisi adum aduki mati awana thangai passenger gi bu oirabasu adagi atay samaj ki society gi oirasu adagi akwai gi parking da Hojikse aduki mati nuaitaba parking gi sayatnaba di association sina aikoina mafam chana bazar da parking phangdabagi awabasu dum akoida mayokna sei